movie asigi ahan sinda dupa man office tagi miyum kumlakwa phone da wari sana sanano lagni aduga ikang khangudana mahaki mamangda mamai loina yakhanma nupi ma leptuna lerami madu urubadagi mahak maning handuna chengi tawu matamda maki matungdasu bike tungba mamai khumjinba managana chingjang yama nupa ma leptuna lerami mabani changduna mahakpu phagadabagi hatgadabagi koitan tandarapatuda mahakna mathwai tawu hinglabadi haidana koichin chenderabasu nupa aduga nupi aduga mahakpu pharami aduga tanjadu maan kalibasi mikubasini maki aroibani maki asigado matamdu yorole haina kalubani adubu maan kalubadugi ona tenabada hario myoising adudi prank toba phagi tobagi video namma kangmu oiramduna akoina monda ki hanbadugi maangi kiba sakoma adugi video footage lawduna akoigi tv channel chandoliba program adu thana na video footage lawbu oiramki adu khanglakbada mak sirubadagi halaklabani khanduna yamna harauna mayam sing aduga khutchonaduna harau phongdoli Kurumdari mayam pungnapu channel asida amukana taramna okchabolina ikok nonjari ngasi mayangidama amuk putaraliba movie asina 2019 release tokiba IMDb da tengi manungda 6.1 stars ki rating phanglaba Tamil movie amani movie asigi wari asi karam tobagi mayam punna loyo phawo taminasi masigi hek matangi sindana nupi ema mahaki masada mapimaron amata yaudana mangna gyan tarakku matamda kanasu leitaba building amagi manungda lerami nupi asi movie asigi hek ahobo sarukta mayamda prank to yakhuwa nupi aduni mahaki maming Kamini kawi mahakna luchunglaga miyoi mari magi team ama semduna #tv channel aduda mahaki oiba mingonda prank toba phagi tobagi program ama hapani program aduna maram oiraga makhoigi tv channel asi mayamda pamdaba tv channel ama haibudu oiraglibani aduga mahangna mafimaron amata yauduna lerniba building asina makhoigi #tv channel gi hanagi officer ma building aduni tasengbagi di makhoigi #tv channel asi atoba building amada shift tawkrabani aduna hanagi ariba building asi kanasu leitaba mi amata leitaba jaga haibadu oiribani aduga mafam asida mahangna mafimaron amata su yauduna karamna lernibano haibadudi mahang masasu gyan tabangamdri maan hek gyan tarakwaga masada mapi amata yoromdabadudagi masabu khumjanjaba yaba kariguma posak sing leibagi haiduna yamna wana mina ukidana mohonaduna thiri tasengbagidi maonda kari tokraba karigidamak maana siguma phewum amunda leiramniba aduga building asidana atopa mioi kana kana leiribano haibana singmasi mak karisu khangba natte mapi maron amata yaudaba nupi aduna atopa mioi kana ga unaba ngamgani maramaduna mioi kana su leitaba building dudasu mi na ukiyani mi leiramgani haina kiduna makuna masabu yari makai khumjanaba honaduna yamna wana chacharibani asumna mahangna hana thabak taromliba building adugi jaga khodimak chatuna kana kana leiribage natragana mahangna setpa yaba inma yaba phi lebra haidna koiti thirubasu mioi kana su lemdabada natana mahangna setpa yaba inma yaba phi amata su lemde marudagi hena ngagleba wahum amana hana office oidna lemliba jaga asida phi di tokraga jejet ama phawa che ama phawa taramdaba sini asumna yamna kina yamna wana building adugi jaga khodimak chatuna koiti thiruba matamda kanasu thengnaktaba kanasu unaraktabadu dagi building aduda mioi atoba kanasu leitre khanbada ma khajitang sapari adumaku building adugi mapandadi mafimarat amata yaudana karamnadi thoklugani asumna building aduda atopa mioi kanasu leite haina khanglaklaba matung masado khara gyan tana ingthara matungda mongonda kai thokibano ningsingna yamna kanna honabadagi mongonda thokiba thodosing matang ningsingba horagli mahangna mafimaron amata yaudana building aduda leiramba numit adugi noma walingai numidangda building asimaktada mahaki video nambagi team aduga punna mahaki birthday tabagi nungaiba phungtokpoina party tawkibado ningsinglagni mayamna wari si tabada khara hena khudong chananaba Kamini maramda khara khangminasi Kamini mama lukhabina yoglakpani mahangna he gyan tarakpada maki mapa tayong panasel leiramdri aduga Kamini haini haroi khangdabi tawningbada pangtubu tawi angamonai khangdabi nupi ama oin haroki maki adumba mong matawduda mamana mapa yaudana yoglakpagi machabu phajana yoglakti haiduna miyamna nganglakini haiduna yamna pakatchabani machanupina prank tawbagi video nambada migonda langnaba kihan khanganba kariguma kandana awawa taraba accident tawba saduna atopa miyosingna karam haina react toropge haibadagi video footage lawraga makoi #news channel aduda thadopagi thabak tawudu kaya pamjaba nate tasengna haibadi Kamini mamana pamjaribasidi nupi oina yamna chinglemna sariga phajana setuna mafimaron yamna tanan lemna pawgo pawa anchor oibaduni almopu Kamini oinadi maduguma thabaktu kaya hainade mahana hojik tawjariba mibu kian khangan malangna boi kariboi tawba prank tawba sidadi maki mapa leite
ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯃꯊꯪ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯈꯥꯗ ꯚꯤꯗꯤꯑꯣ ꯃꯊꯪ ꯅꯝꯂꯛꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯃꯥꯅ ꯄꯥꯝꯖꯔꯤꯕꯗꯨ ꯀꯥꯃꯤꯅꯤꯅ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟ ꯑꯗꯨꯗ ꯃꯅꯤꯡꯇꯝꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯤꯝ ꯑꯁꯤꯃꯛꯇꯗꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤꯕ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯅꯨꯄꯥ ꯑꯍꯨꯝꯅꯤ: ꯃꯂꯔ, ꯗꯤꯄꯛ ꯑꯃꯁꯨꯡ ꯁꯨꯀꯨꯃꯥꯔꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯨꯀꯨꯃꯥꯔꯅ ꯀꯥꯃꯤꯅꯤꯕꯨ ꯃꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯅ ꯂꯥꯛꯈꯤ, ꯃꯔꯝꯗꯤ ꯀꯥꯃꯤꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯒ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯇꯊꯤ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥ ꯊꯛꯃꯤꯟꯅꯕꯗ ꯀꯥꯃꯤꯅꯤꯗ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯨꯀꯨꯃꯥꯔꯅ ꯆꯤꯡꯅꯖꯕ ꯑꯗꯨꯃꯛ ꯊꯣꯛꯂꯔꯦ꯫ ꯀꯥꯃꯤꯅꯤꯅꯗꯤ ꯁꯨꯀꯨꯃꯥꯔꯕꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯕ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯔ ꯊꯤꯅ ꯆꯩꯔꯛꯄꯗꯨꯗ ꯁꯨꯀꯨꯃꯥꯔꯁꯨ ꯏꯀꯥꯏꯃꯟꯗꯨꯅ ꯀꯩ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯃꯥꯏ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯃꯂꯔ ꯑꯃꯁꯨꯡ ꯗꯤꯄꯛꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯂꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯁꯨ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ "ꯌꯦꯡꯉꯨꯅꯦ, ꯑꯩꯗꯤ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯟꯅꯕꯅꯤ, ꯀꯦꯃꯦꯔꯥ ꯑꯥꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯃꯜꯂꯔꯒ ꯗꯤꯄꯛꯀꯅ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯂꯧꯔꯤꯕ ꯑꯗꯨꯗ ꯈꯨꯗꯣꯝ ꯃꯤꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯀꯨꯃꯥꯔ ꯀꯥꯃꯤꯅꯤꯒꯤ ꯃꯐꯝꯗꯒꯤ ꯏꯀꯥꯏꯕ ꯅꯪꯕꯃꯛꯇꯤ ꯅꯪꯍꯧꯗꯦ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯁꯨ ꯂꯩꯔꯝꯕ ꯌꯥꯔꯤꯕꯅꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ, ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯗꯤꯄꯛꯀ ꯀꯥꯃꯤꯅꯤꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯨꯀꯨꯃꯥꯔꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯆꯥꯅ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯜꯂꯔꯗꯤ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯤ, ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯀꯥꯃꯤꯅꯤꯒꯤ ꯑꯇꯣꯞꯄ ꯍꯩꯅꯕꯤ ꯑꯃꯒ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯄꯩꯁꯥ ꯊꯥꯅꯒꯜꯂꯤ, ꯕꯦꯠꯇꯤꯡ ꯌꯥꯝꯅ ꯇꯧꯅꯒꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗ ꯆꯦꯂꯦꯟꯖ ꯇꯧꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯍꯥꯏꯒꯟꯕ ꯃꯤꯇꯥꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯈ꯭ꯔꯕ, ꯕꯦꯠꯇꯤꯡ ꯑꯃꯕꯨ ꯇꯧꯈ꯭ꯔꯕꯗꯤ ꯃꯗꯨ ꯃꯍꯥꯛꯅ ꯉꯝꯗꯕ ꯌꯥꯗꯦ꯫ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯉꯣꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯂꯩꯇꯦ, ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯗꯨꯅ ꯃꯗꯨꯕꯨ ꯉꯝꯅꯕ ꯍꯦꯛꯇꯃꯛ ꯍꯣꯠꯅꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯍꯤ 5 ꯆꯨꯝꯅ #ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 5 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ, ꯑꯇꯣꯞꯄ ꯕꯤꯜꯗꯤꯡ ꯑꯃꯗ ꯍꯣꯡꯗꯣꯛꯇꯕ ꯌꯥꯗꯕꯅ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯤ꯫ ꯑꯗꯨꯒ ꯆꯍꯤ 5 ꯆꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄꯒꯤ ꯑꯔꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯖꯦꯅꯤꯐꯔꯒꯤ ꯂꯥꯏꯚ ꯅ꯭ꯌꯨꯁ ꯑꯃ, ꯄꯥꯎ ꯑꯃ ꯄꯥꯕ ꯇꯥꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯇꯧꯒꯗꯕ ꯑꯔꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯕꯅ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯖꯦꯅꯤꯐꯔꯅ ꯃꯍꯥꯛꯀꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯄꯥꯎ ꯑꯗꯨ ꯄꯥꯅꯅꯕꯒꯤꯗꯃꯛ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯗꯨꯅ ꯁꯥꯔꯤ ꯐꯖꯅ ꯁꯦꯠꯇꯨꯅ ꯃꯦꯀꯞ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯥꯃꯤꯅꯤꯗꯤ ꯖꯤꯟꯁ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯌꯥꯝꯅ ꯀꯦꯖꯨꯑꯦꯜ ꯑꯣꯏꯕ ꯇꯣꯞ ꯑꯃ ꯂꯤꯠꯇꯨꯅ ꯖꯦꯅꯤꯐꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯖꯦꯅꯤꯐꯔꯅ ꯌꯦꯡꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯛ ꯃꯨꯟꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯔꯤ꯫ ꯃꯗꯨꯗ ꯖꯦꯅꯤꯐꯔꯅ ꯈꯔ ꯁꯥꯎꯔꯞꯅ "ꯀꯥꯃꯤꯅꯤ, ꯃꯤꯡꯁꯦꯜꯗꯨ ꯄꯤꯔꯛꯎ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯂꯧꯔꯤ꯫ ꯄꯥꯎ ꯄꯥꯒꯗꯕ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯃꯤꯅꯤꯅ ꯁꯥꯔꯤ ꯐꯖꯅ ꯁꯦꯠꯇꯨꯅ, ꯁꯅꯥ ꯂꯨꯄꯥ ꯐꯖꯅ ꯁꯤꯗꯨꯅ, ꯄꯥꯎ ꯄꯥꯅꯅꯕꯒꯤ ꯔꯦꯗꯤ ꯇꯧꯗꯨꯅ ꯃꯦꯀꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯖꯦꯅꯤꯐꯔꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨꯗ ꯈꯔ ꯀꯔꯦꯝ ꯀꯊꯥꯏꯅꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯔꯤ꯫ ꯃꯗꯨꯗ ꯖꯦꯅꯤꯐꯔꯅ "ꯐꯤꯒꯤꯕꯨ ꯀꯩꯅꯣ, ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯄꯪꯁꯦꯠꯇ ꯁꯦꯠꯂꯨ, ꯀꯩꯗꯧꯕꯒꯦ? ꯑꯩꯅ ꯄꯥꯝꯖꯕ, ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯌꯦꯡꯕꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯁꯦꯠꯄꯒꯤ ꯋꯥꯅꯤ"꯫ ꯃꯗꯨ ꯇꯥꯕꯗ ꯀꯥꯃꯤꯅꯤꯅ "ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝꯇ ꯁꯦꯠꯇꯕꯅ ꯈ꯭ꯋꯥꯏꯗꯒꯤꯕꯨ ꯐꯔꯦꯅꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯖꯦꯅꯤꯐꯔꯁꯨ ꯈꯔ ꯀꯔꯦꯝꯅꯅ "ꯅꯪꯅ ꯄꯥꯎ ꯄꯥꯒꯦ ꯍꯥꯏꯔꯕꯗꯤ ꯐꯤꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯅꯦꯀꯦꯠꯇ ꯄꯥꯔꯣ, ꯅꯠꯇ꯭ꯔꯒꯅ ꯕꯤꯀꯤꯅꯤ ꯑꯣꯏꯅ ꯁꯦꯠꯂꯒ ꯄꯥꯒꯦ ꯄꯥꯔꯣ, ꯃꯗꯨꯅ ꯆꯞ ꯆꯥꯅꯅꯤ" ꯍꯥꯏꯗꯨꯅ ꯈꯔ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯖꯦꯅꯤꯐꯔꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯥꯃꯤꯅꯤꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯨ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯂꯦꯟꯖ ꯁꯨꯝ ꯇꯧꯁꯤꯟꯗꯨꯅ "ꯁꯦꯅꯦ, ꯅꯪꯅ ꯍꯥꯏꯕꯗꯨ ꯐꯔꯦꯅꯦ, ꯑꯩ ꯌꯥꯔꯒꯦ, ꯐꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯦꯀꯦꯠꯇ ꯍꯦꯛꯇ ꯄꯥꯔꯒꯦ, ꯅꯪ ꯉꯝꯃꯕꯗꯤ ꯕꯦꯠ ꯇꯧꯅꯁꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯖꯦꯅꯤꯐꯔꯅ "ꯋꯥꯊꯤ ꯇꯧꯅꯨ, ꯇꯥꯅꯤꯡꯗꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯥꯎ ꯄꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯁꯔꯨꯝꯗ ꯆꯠꯂꯨꯈꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯎ ꯄꯥꯅꯅꯕ ꯊꯤꯅꯔꯛꯄ ꯃꯇꯝꯗ ꯖꯦꯅꯤꯐꯔꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯖꯦꯅꯤꯐꯔꯕꯨ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯗ ꯀꯥꯃꯤꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯒ "ꯁꯥꯔ, ꯖꯦꯅꯤꯐꯔ ꯂꯩꯇ꯭ꯔꯕꯁꯨ ꯀꯩꯗꯧꯕꯒꯦ? ꯁꯪꯒꯤꯇꯥꯅ ꯑꯗꯨꯃꯛ ꯄꯥꯖꯒꯅꯤ" ꯍꯥꯏꯔꯨꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯁꯥꯗꯨꯅ "ꯁꯪꯒꯤꯇꯥꯁꯨ ꯂꯤꯐꯇ ꯂꯩꯅꯦ, ꯄꯥꯎ ꯄꯥꯕ ꯌꯥꯔꯤꯕꯁꯦ ꯖꯦꯅꯤꯐꯔ ꯈꯛꯇꯅꯤ, ꯃꯍꯥꯛ ꯑꯝꯇ ꯐꯪꯅꯕ ꯊꯤꯌꯨ" ꯍꯥꯏꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯚꯇ ꯄꯥꯒꯗꯧꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯤꯅꯤꯠ 5 ꯐꯥꯖꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯤꯐꯔꯕꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯇꯧꯁꯤꯜꯂꯨꯕ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯦꯕꯜꯗ ꯈꯤꯡꯂꯛꯂꯤ, ꯍꯥꯏꯕꯗꯤ ꯖꯦꯅꯤꯐꯔꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯣꯟꯁꯨ ꯄꯨꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯗꯨ ꯎꯕꯗ ꯀꯥꯃꯤꯅꯤꯅ ꯃꯇꯨꯡ ꯏꯟꯅꯔꯒ "ꯁꯥꯔ, ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯄꯥꯔꯒꯦ" ꯍꯥꯏꯔꯨꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯅ ꯇꯊꯤ ꯆꯩꯍꯜꯂꯗꯨꯅ "ꯍꯩ, ꯁꯤ ꯄ꯭ꯔꯦꯡ ꯇꯧꯕ ꯅꯠꯇꯦꯅꯦ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯐꯥꯏ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯂꯥꯏꯚꯇ ꯄꯥꯒꯗꯧꯔꯤꯕ ꯄꯥꯎꯅꯤꯅꯦ". ꯃꯗꯨꯗ ꯀꯥꯃꯤꯅꯤꯅ "ꯁꯥꯔ, ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯒꯦ ꯁꯥꯔ, ꯃꯌꯥꯝꯅ ꯆꯣꯞꯇꯅꯕ ꯑꯩ ꯐꯅꯅꯕ ꯑꯗꯨꯝ ꯁꯤꯟꯖꯔꯒꯦ" ꯍꯥꯏꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯥꯃꯤꯅꯤꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯒ ꯄꯥꯎ ꯄꯥꯅꯅꯕ ꯔꯦꯗꯤ ꯇꯧꯔꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯕ꯭ꯂꯥꯎꯁ ꯂꯤꯠꯁꯤꯟꯗꯨꯅ, ꯁꯥꯔꯤ ꯁꯦꯠꯆꯤꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯪꯅꯅꯕ ꯄꯥꯎ ꯄꯥꯕ ꯆꯦꯟꯁꯤꯜꯂꯛꯂꯤ꯫
ꯃꯌꯥꯏ ꯏꯈꯤꯈꯠꯇꯨꯅ ꯐꯥꯒꯤ ꯐꯅꯥꯏ ꯄꯪꯇꯧꯗ ꯇꯧꯕ ꯄ꯭ꯔꯦꯡꯀꯤ ꯚꯤꯗꯤꯑꯣ ꯈꯔ ꯄꯪꯅꯝꯗ ꯅꯝꯗꯨꯅ ꯂꯩꯕ ꯀꯥꯃꯤꯅꯤꯅ ꯂꯥꯏꯚ ꯇꯤꯚꯤꯗꯨꯗ ꯄꯥꯎ ꯌꯥꯝꯅ ꯐꯖꯅ ꯄꯥꯊꯔꯛꯄꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯗꯨꯁꯨ ꯉꯛꯄꯅ ꯊꯦꯡꯅꯔꯦ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯒꯗꯕ ꯃꯤꯁ ꯇꯧꯒꯗꯕꯗꯨꯁꯨ ꯀꯥꯃꯤꯅꯤꯅ ꯀꯟꯕꯤꯔꯛꯄ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯁꯨꯝꯅ ꯀꯥꯃꯤꯅꯤꯅ ꯄꯥꯎ ꯑꯗꯨꯒꯤ ꯐꯥ ꯁꯥꯕꯗꯨꯗꯤ ꯕ꯭ꯔꯦꯛ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯅ ꯄꯥꯈ꯭ꯔꯕ ꯃꯇꯨꯡ ꯕ꯭ꯔꯦꯛ ꯊꯥꯅꯕ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯧꯕꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯜꯂꯔꯗ ꯃꯥꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯇꯤꯚꯤ ꯌꯦꯡꯅꯅꯕ ꯍꯥꯏꯈꯣ ꯍꯥꯏꯔꯛꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯇꯤꯚꯤꯗ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯄꯥꯎ ꯄꯥꯕꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯅ ꯃꯥꯅ ꯉꯁꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯥꯎ ꯄꯥꯔꯤꯕꯁꯤ ꯃꯥꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯃꯤꯅꯤꯅ ꯄꯥꯎꯗꯨꯒꯤ ꯁꯦꯀꯦꯟ ꯍꯥꯐ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯄꯥꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯐꯖꯅ ꯄꯥꯔꯛꯄꯗꯨ ꯃꯥꯒꯤ ꯃꯃꯥꯁꯨ ꯇꯤꯚꯤ ꯊꯥꯒꯠꯇꯨꯅ ꯌꯦꯡꯖꯔꯨꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯡꯉꯥꯎ ꯊꯦꯡꯉꯥꯎ ꯇꯧꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯅ ꯁꯥꯔꯤꯒ ꯐꯖꯅ ꯁꯦꯠꯂꯒ ꯄꯥꯎ ꯄꯥꯊꯣꯔꯛꯄꯗꯨꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯄꯥꯎ ꯄꯥꯕ ꯂꯣꯏꯔꯝꯗꯥꯏ ꯇꯟꯖꯥꯁꯤꯗ ꯖꯦꯅꯤꯐꯔꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯡꯕꯨ ꯃꯈꯩ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥꯃꯤꯅꯤꯅ ꯄꯥꯎ ꯄꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛ ꯎꯕꯗ ꯃꯌꯥꯝꯅ ꯅꯪ ꯀꯗꯥꯏꯗ ꯃꯥꯡꯂꯨꯕꯒꯦ ꯄꯥꯎ ꯄꯥꯔꯝꯗꯥꯏꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯈꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯖꯦꯅꯤꯐꯔꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯗꯤ ꯋꯥꯁꯔꯨꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯨꯕꯅꯤ ꯑꯗꯨ ꯃꯈꯥꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗꯤ ꯃꯤ ꯆꯤꯟꯃꯟꯕꯗꯒꯤ ꯑꯩ ꯃꯊꯛꯀꯤ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛ ꯀꯥꯔꯛꯄꯅꯤ ꯑꯗꯨ ꯑꯩꯅ ꯋꯥꯁꯔꯨꯝ ꯆꯪꯂꯤꯉꯩꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯕꯗꯒꯤ ꯑꯩꯅ ꯂꯥꯎꯕꯁꯨ ꯀꯅꯥꯝꯇ ꯇꯥꯗꯕꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗꯨꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇ ꯆꯧꯀꯤꯗꯥꯔ ꯂꯥꯜꯂꯒ ꯊꯣꯡ ꯍꯥꯡꯇꯣꯛꯄꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯁꯣꯏꯔꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯖꯦꯅꯤꯐꯔꯅꯗꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯥꯏꯚꯇ ꯄꯥꯎ ꯄꯥꯕꯅꯤꯅ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯨꯠꯇ ꯀꯥꯃꯤꯅꯤꯅ ꯌꯥꯝꯅ ꯐꯖꯅ ꯄꯥꯎ ꯄꯥꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯤꯔꯝꯕ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯐꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯆꯍꯤ 5 ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯛꯂꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯀꯥꯏꯅꯕꯒꯤ ꯑꯔꯣꯏꯕ ꯄꯥꯎ ꯄꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯖꯦꯅꯤꯐꯔꯒꯤ ꯃꯍꯨꯠꯇ ꯀꯥꯃꯤꯅꯤꯅ ꯌꯥꯝꯅ ꯐꯖꯅ ꯄꯥꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯑꯣꯐꯤꯁ ꯑꯃꯗ ꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯣꯏꯅ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯁꯤꯞ ꯇꯧꯅꯅꯕꯒꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯁꯨ ꯖꯦꯅꯤꯐꯔꯒ ꯂꯣꯏꯅꯅ ꯀꯥꯃꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯡꯀꯤ ꯇꯤꯝ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯪꯂꯝꯁꯤ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯆꯃꯦꯟ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯕꯨ ꯁꯣ ꯂꯣꯜꯂꯝꯗꯕꯤꯗ ꯃꯌꯨꯝꯗ ꯍꯟꯈꯤꯒꯦ ꯇꯧꯕꯗꯨꯗ ꯀꯔꯤꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯁꯣ ꯂꯣꯟꯗꯕꯤꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯋꯥꯆꯃꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯅ ꯆꯍꯤ 5 ꯆꯨꯝꯅ ꯉꯥꯛꯄ ꯌꯥꯕ ꯉꯥꯡꯂꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯀꯔꯤꯒꯤ ꯁꯣ ꯂꯣꯜꯂꯛꯀꯗꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯑꯩ ꯌꯥꯝꯅ ꯀꯝꯅꯂꯛꯂꯦ ꯍꯥꯏꯔꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯇꯧꯅꯔꯝꯕꯗꯨ ꯃꯜꯂꯔꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯉꯁꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏꯗꯕꯅꯤꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯅ ꯌꯨ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯁꯤ ꯍꯥꯏꯔꯛꯂꯤ ꯑꯍꯥꯟꯕꯗꯗꯤ ꯖꯦꯅꯤꯐꯔ ꯌꯥꯎꯅ ꯑꯇꯩꯗꯨ ꯌꯥꯅꯤꯡꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯀꯥꯃꯤꯅꯤꯒꯤ ꯕꯥꯔꯗꯦꯁꯨ ꯇꯥꯕꯅꯤꯅ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯅ ꯃꯌꯥꯝ ꯂꯣꯏꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯑꯍꯤꯡꯁꯤꯃ ꯄꯥꯔꯇꯤ ꯇꯧꯔꯁꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯄꯥꯔꯇꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯀꯥꯃꯤꯅꯤꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ ꯂꯣꯏꯅꯅ ꯌꯨꯁꯨ ꯈꯔ ꯊꯛꯅꯔꯝꯃꯤ ꯑꯗꯨꯒ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯂꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯤꯁꯥ ꯈꯔ ꯄꯥꯟꯈꯠꯂꯛꯄꯗꯒꯤ ꯖꯦꯅꯤꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯞꯊꯣꯔꯛꯂꯤ ꯃꯥꯅ ꯀꯞꯂꯛꯄꯒꯤ ꯃꯔꯝꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯑꯣꯏꯅ ꯑꯔꯣꯏꯕ ꯃꯥꯒꯤ ꯄꯥꯎ ꯄꯥꯒꯗꯕꯗꯨ ꯃꯥꯅ ꯁꯣꯏꯕꯒꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯍꯧꯗꯕꯒꯤꯅꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯇꯩ ꯃꯌꯥꯝ ꯀꯥꯃꯤꯅꯤ ꯌꯥꯎꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯀꯥꯃꯤꯅꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯀꯥꯃꯤꯅꯤꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯃꯥꯅ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯀꯥꯃꯤꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯤ ꯏꯃꯥ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯔꯨꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯥꯃꯤꯅꯤ ꯑꯁꯤ ꯌꯨ ꯊꯛꯂꯦ ꯍꯥꯏꯕ ꯈꯪꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯀꯥꯃꯤꯅꯤꯅ ꯃꯃꯥꯗ ꯏꯃꯥ ꯌꯨ ꯊꯛꯄꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯥ ꯉꯁꯤ ꯐꯥꯎꯕꯗ ꯅꯆꯥꯅ ꯏꯃꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯝꯖꯕ ꯄꯥꯎ ꯄꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯖꯦꯅꯤ ꯐꯥꯎꯕ ꯑꯩꯅ ꯕꯥꯠꯔꯨꯝꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯤ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯖꯦꯅꯤꯁꯨ ꯃꯍꯥꯛꯄꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯀꯥꯃꯤꯅꯤꯅꯤ ꯈꯪꯂꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯥꯃꯤꯅꯤꯒꯤ ꯃꯃꯥꯅꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯇꯤꯚꯤꯗ ꯑꯦꯡꯀꯔ ꯑꯣꯏꯗꯨꯅ ꯄꯥꯎ ꯄꯥꯔꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯃꯛꯅ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯌꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯃꯥꯅ ꯐꯣꯟ ꯊꯝꯈ꯭ꯔ ꯃꯇꯨꯡ ꯀꯥꯃꯤꯅꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨꯗꯤ ꯇꯨꯃꯤꯟ ꯀꯥꯃꯤꯅꯤꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯖꯦꯅꯤꯅ ꯈꯔ ꯁꯥꯎꯅ ꯀꯥꯃꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯁꯣ ꯂꯣꯟꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯎ ꯄꯥꯒꯦ ꯍꯥꯏꯔꯕꯁꯨ ꯂꯦꯝꯅ ꯐꯖꯅ ꯍꯥꯏꯔꯒ ꯄꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯀꯥꯃꯤꯅꯤꯅ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯏꯕꯥꯅꯤ ꯄꯩꯁꯥ ꯊꯥꯅꯒ ꯕꯦꯠꯇꯤꯡ ꯇꯧꯅꯈꯤꯕꯗꯣ ꯑꯩꯗꯤ ꯕꯦꯠꯇꯤꯡꯕꯨ ꯇꯧꯔꯕꯗꯤ ꯉꯝꯗꯕ ꯌꯥꯗꯦ
ꯅꯪꯅꯁꯨ ꯈꯪꯂꯦꯗꯅ ꯉꯁꯤꯁꯨ ꯕꯦꯇꯤꯡꯗꯣ ꯑꯩꯅ ꯉꯝꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯖꯦꯅꯤꯐꯔꯅ ꯈꯔ ꯁꯥꯎꯔꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯕꯦꯇꯤꯡꯗꯣ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯅꯪꯅ ꯄꯥꯎ ꯄꯥꯕ ꯈꯛꯇ ꯅꯠꯇꯦ ꯅꯐꯤꯅꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯦꯀꯦꯠꯇ ꯄꯥꯎ ꯍꯥꯏꯕꯅꯤ ꯃꯗꯨ ꯇꯥꯕꯗ ꯀꯥꯃꯤꯅꯤꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤꯁꯤ ꯈꯔ ꯋꯥꯠꯂꯤꯅꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯇꯧꯍꯧꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯇꯨ ꯃꯊꯪ ꯂꯧꯊꯣꯛꯂꯒ ꯖꯦꯅꯤꯐꯔꯗ ꯑꯗꯨꯝ ꯂꯪꯁꯤꯜꯂꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯖꯦꯅꯤꯐꯔꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯃꯤꯅꯤꯗ ꯃꯈꯨꯜ ꯂꯥꯝꯗꯨꯅ ꯃꯕꯥꯅꯤ ꯐꯨꯅꯒꯦ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯔꯤ ꯑꯗꯨꯒ ꯖꯦꯅꯤꯐꯔꯗꯤ ꯌꯨ ꯉꯥꯎꯃꯟꯕꯗꯒꯤ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯌꯨ ꯉꯥꯎꯃꯟꯕꯇ ꯅꯠꯇꯅ ꯃꯀꯣꯛ ꯀꯟꯅ ꯉꯥꯎꯈꯠꯅꯔꯛꯂꯤ ꯃꯃꯥꯡꯗꯗꯤ ꯌꯨ ꯐꯅꯌꯥꯝꯅ ꯊꯛꯂꯕꯁꯨ ꯑꯁꯨꯝꯅꯗꯤ ꯑꯃꯨꯛꯇ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯟꯕꯗ ꯃꯈꯣꯏꯅ ꯆꯥꯔꯨꯔꯤꯕ ꯐ꯭ꯔꯥꯏꯗ ꯔꯥꯏꯁ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯉꯥꯎꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯄꯪꯅꯣꯛꯇ ꯅꯣꯛꯅꯔꯤ ꯑꯗꯨꯒ ꯀꯥꯃꯤꯅꯤꯁꯨ ꯉꯥꯎꯔꯤ ꯃꯈꯣꯡ ꯀꯥꯔꯟ ꯇꯨꯔꯟ ꯊꯥꯡꯂꯗꯨꯅ ꯋꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯏꯃꯔꯖꯦꯟꯁꯤ ꯑꯦꯛꯖꯤꯠ ꯊꯥꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯍꯥꯡ ꯍꯥꯡꯂꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯃꯤꯅꯤ ꯃꯊꯟꯇ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯁꯥꯗ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯖꯔꯒ ꯃꯤꯅ ꯎꯈꯤꯗꯅꯕ ꯂꯣꯠꯇꯨꯅ ꯆꯠꯂꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯃꯊꯪ ꯌꯦꯡꯊꯣꯔꯛꯂꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛꯂꯨꯔꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯔꯦ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗꯗꯤ ꯀꯔꯝꯅ ꯊꯣꯛꯂꯨꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯊꯟꯇ ꯇꯞꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯖꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯈꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯇꯞꯅ ꯃꯊꯪ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯅ ꯉꯥꯎꯔꯤ ꯋꯥꯁꯔꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯂꯨꯕꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯄꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯃꯊꯟꯇ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯉꯛꯄꯅ ꯊꯦꯡꯂꯕꯅꯤ ꯉꯥꯏꯍꯥꯛ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯨꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯄ ꯌꯥꯒꯅꯤ ꯀꯔꯝꯅ ꯆꯠꯈꯤꯕ ꯌꯥꯒꯗꯒꯦ ꯈꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯑꯣꯐꯤꯁ ꯑꯣꯏꯔꯝꯕ ꯀꯥꯁꯤꯡ ꯑꯗꯨ ꯆꯠꯇꯨꯅ ꯆꯦꯅꯆꯤꯡꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯥꯟꯅ ꯑꯣꯐꯤꯁ ꯑꯣꯏꯔꯝꯕ ꯑꯗꯨꯛ ꯆꯥꯎꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯖꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯔꯝꯗꯕ ꯑꯁꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯁꯔꯨꯝꯁꯨ ꯏꯁꯤꯡ ꯇꯥꯔꯝꯗꯦ ꯍꯥꯏꯕꯗꯤ ꯋꯥꯁꯔꯨꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯇꯦꯡꯀꯤꯗꯒꯤ ꯂꯥꯛꯀꯗꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅꯃꯛꯀꯤ ꯃꯨꯠꯊꯠꯂꯝꯕꯅꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯅꯥꯇꯨꯡꯗꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯤꯡꯁꯦꯜꯅ ꯈꯥꯕ ꯑꯣꯏꯕꯅꯤꯅ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯕꯒꯤ ꯆꯥꯟꯁ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯥꯃꯤꯅꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯋꯥꯁꯔꯨꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯥꯔꯨꯅꯕ ꯃꯊꯛꯇ ꯌꯥꯝꯅ ꯇꯞꯅ ꯂꯣꯟꯅ ꯀꯥꯈꯠꯆꯔꯛꯂꯤ ꯑꯗꯨꯒ ꯃꯊꯛ ꯌꯧꯔꯛꯄꯗ ꯇꯥꯔꯝꯂꯤꯕ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯑꯗꯨꯅ ꯃꯁꯥꯕꯨ ꯈꯨꯝꯖꯤꯟꯖꯔꯒ ꯉꯛꯁꯤꯟꯖꯔꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯛꯂꯒ ꯇꯦꯡꯀꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯋꯥꯁꯔꯨꯝ ꯐꯥꯎꯕꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯅꯕ ꯃꯤꯡꯁꯦꯜꯅ ꯈꯨꯝꯖꯤꯜꯂꯒ ꯆꯠꯄꯗꯨꯗ ꯃꯤꯡꯁꯦꯜꯅ ꯊꯛꯇꯣꯔꯛꯄ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯑꯣꯄꯣꯖꯤꯠ ꯕꯤꯜꯗꯤꯡꯗ ꯐꯝꯂꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯏꯗ ꯇꯥꯔꯨꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯥꯃꯤꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯕꯣꯛ ꯁꯥꯕꯣꯛ ꯈꯔꯗꯤ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯁꯨ ꯍꯥꯏꯔꯝꯗꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯗꯒꯤ ꯃꯍꯥꯛ ꯃꯊꯟꯇ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯥꯃꯤꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯒꯦ ꯋꯥꯈꯜ ꯇꯧꯔꯤ ꯃꯥꯅ ꯈꯟꯕꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯔꯨꯕꯗꯒꯤ ꯏꯄꯥꯛꯅ ꯃꯍꯥꯛ ꯐ꯭ꯂꯣꯔꯗ ꯍꯤꯞꯊꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯆꯪꯂꯛꯂꯕꯗꯤ ꯂꯣꯏꯅ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯊꯣꯡꯁꯤ ꯂꯣꯜꯂꯨꯅꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯔꯛꯂꯤ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯏꯟꯇ꯭ꯔꯥꯟꯁꯀꯤ ꯒꯦꯠ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯀꯦ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯀꯥꯃꯤꯅꯤꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯕ ꯅꯪꯍꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯃꯟꯗꯨꯅ ꯀꯟꯅ ꯎꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯂꯥꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯦꯟ ꯒꯦꯠ ꯑꯗꯨ ꯂꯣꯜꯂꯝꯕꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯈꯤꯕꯗꯨ ꯀꯔꯤꯅꯣ ꯌꯥꯝꯅꯗꯤ ꯈꯪꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯍꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯀꯥꯃꯤꯅꯤ ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯑꯗꯨꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯥꯟꯊꯣꯛꯍꯧꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯊꯔꯨꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯝꯊꯔꯨꯕꯗ ꯃꯈꯨꯠꯇ ꯊꯦꯡꯅꯔꯤꯕ ꯆꯦ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯈꯠꯂꯨꯔꯤ ꯃꯍꯥꯛꯅ ꯆꯦ ꯑꯗꯨꯕꯨ ꯈꯨꯝꯀꯠꯂꯨꯔꯤꯕꯒꯤ ꯃꯔꯝꯅ ꯆꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯤ ꯑꯣꯏꯅ ꯁꯦꯠꯄ ꯅꯠꯇ꯭ꯔꯒꯅ ꯈꯟꯖꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯨꯕꯥꯛꯃꯨꯛꯇꯒꯤ ꯄꯪꯍꯦꯟ ꯍꯦꯟꯅ ꯄꯥꯛꯇꯕ ꯆꯦ ꯑꯗꯨꯅꯗꯤ
ꯀꯔꯝꯅ ꯐꯤ ꯑꯣꯏꯅ ꯁꯦꯠꯂꯨꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯈꯨꯝꯖꯤꯟꯕ ꯌꯥꯔꯨꯒꯅꯤ ꯃꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯁꯨ ꯆꯦ ꯑꯗꯨꯕꯨ ꯁꯨꯔꯨ ꯁꯨꯔꯨ ꯇꯥꯁꯜꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯟ ꯇꯥꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯥꯛꯂꯤꯕ ꯔꯤꯡꯇꯣꯟ ꯃꯈꯣꯟ ꯇꯥꯔꯛꯂꯤꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯩꯐꯝ ꯖꯒꯥ ꯌꯧꯔꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯈꯨꯟꯒꯠꯄ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯂꯤꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯀꯥꯃꯤꯅꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯐꯣꯟ 14ꯂꯛ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯐꯣꯟ ꯂꯥꯛꯄ ꯑꯃꯠꯇ ꯈꯪꯍꯧꯈꯤꯗꯦ ꯑꯗꯨꯒ ꯑꯃꯠꯇꯁꯨ ꯄꯥꯏꯈꯤꯗꯕꯅꯤ ꯑꯔꯣꯏꯕꯒꯤ ꯐꯣꯟ ꯂꯥꯛꯂꯝꯕꯗꯨꯁꯨ ꯈꯪꯍꯧꯔꯕꯁꯨ ꯄꯥꯏꯕ ꯅꯪꯍꯧꯈꯤꯗꯦ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯃꯥꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕꯅꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯗꯤꯄꯛꯇ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯗꯤꯄꯛꯇ ꯐꯣꯟ ꯇꯧꯔꯨꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯕꯦꯂꯦꯟꯁ ꯂꯣꯏꯈ꯭ꯔꯦ ꯔꯤꯆꯥꯔꯖ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯥꯃꯤꯅꯤꯅ ꯈꯨꯗꯛꯇ ꯏꯃꯔꯖꯦꯟꯁꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯇꯣꯃꯦꯇꯦꯗ ꯑꯣꯏꯕ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛ ꯋꯥꯟꯗ ꯅꯝꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯥꯃꯤꯅꯤ ꯏꯈꯪ ꯈꯪꯅ ꯐꯣꯟ ꯑꯗꯨ ꯁꯠ ꯊꯝꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯃꯦꯗꯤꯌꯥ ꯂꯥꯛꯀꯅꯤ ꯃꯦꯗꯤꯌꯥ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯏꯖꯠ ꯄꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯇꯧꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥꯃꯤꯅꯤꯅ ꯈꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒꯦ ꯑꯗꯨꯒ ꯔꯤꯆꯥꯔꯖ ꯍꯥꯞꯍꯟꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯨꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯅ ꯔꯤꯁꯤꯞ ꯇꯧꯔꯛꯄꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯍꯥꯏꯕ ꯉꯝꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ 4-5ꯔꯛ ꯇ꯭ꯔꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯑꯔꯣꯏꯕꯗ ꯅꯨꯄꯤ ꯑꯃ ꯐꯣꯟ ꯄꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯔꯛ ꯌꯥꯝꯅ ꯇꯥꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯦ ꯌꯥꯔꯒꯗꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯔꯤꯆꯥꯔꯖ ꯑꯃꯨꯛꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯀꯁꯇꯃꯔ ꯀꯦꯌꯔ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯥꯃꯤꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯗꯦ ꯀꯔꯝꯅꯁꯨ ꯊꯥꯖꯒꯅꯤ ꯐꯣꯟ ꯇꯧꯔꯛꯂꯒ ꯀꯁꯇꯃꯔ ꯀꯦꯌꯔꯗꯕꯨ ꯄꯩꯁꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯍꯥꯞꯄꯛꯄꯁꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯎꯄꯥꯏꯅꯤ ꯈꯟꯖꯗꯨꯅ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯒ ꯅꯨꯄꯤ ꯑꯃ ꯄꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯣꯜꯕ ꯇꯧꯔꯒꯅꯤ ꯂꯣꯏꯔꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯃꯛꯄꯨ ꯈꯜꯂꯨꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯔꯛꯇꯕꯗꯒꯤ ꯀꯥꯃꯤꯅꯤꯁꯨ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯆꯤꯟ ꯊꯤꯗꯨꯅ ꯐꯥꯎꯕ ꯆꯩꯁꯤꯜꯂꯨꯔꯤ ꯀꯁꯇꯃꯔ ꯀꯦꯌꯔꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯁꯇꯃꯔꯗ ꯀꯣꯟꯅꯕ ꯑꯊꯤꯕꯗꯤ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯂꯥꯏꯟ ꯇꯠꯈꯤꯕ ꯁꯥꯔꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯤꯀꯨꯞꯇ ꯐꯣꯟ ꯐꯪꯕꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯗꯧꯔꯦ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯕꯦꯂꯦꯟꯁ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯃꯉꯣꯟꯗ ꯃꯇꯦꯡ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯑꯃꯔꯣꯝꯗꯅ ꯀꯥꯃꯤꯅꯤꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟ 14ꯂꯛ ꯇꯧꯔꯛꯄꯗꯨ ꯄꯥꯏꯔꯛꯇꯕꯗꯒꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯥ ꯁꯥꯕꯁꯤ ꯑꯃꯨꯛꯀ ꯍꯦꯟꯒꯠꯍꯜꯂꯤꯕꯒꯤ ꯃꯔꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯨ ꯊꯛꯄꯗꯒꯤ ꯃꯍꯥꯛꯀ ꯋꯥ ꯈꯔ ꯀꯟꯅ ꯉꯥꯡꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯏꯔꯛꯇꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯁꯣꯝꯗꯅ ꯀꯥꯃꯤꯅꯤ ꯐꯣꯟ ꯐꯪꯂꯕꯁꯨ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨꯗꯒꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯟꯐꯝ ꯈꯪꯗꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯥꯃꯤꯅꯤ ꯑꯆꯝꯕ ꯏꯔꯥꯏ ꯂꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯟꯅ ꯍꯟꯅ ꯁꯨꯝ ꯈꯜꯂꯤꯉꯩꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯈꯨꯟꯒꯠꯂꯨꯕ ꯆꯦ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯪꯊꯣꯛꯂꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯕꯜ ꯆꯠꯇꯨꯅ ꯄꯥꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯣꯟꯂꯥꯏꯟꯗ ꯆꯥꯅ ꯊꯛꯅꯕ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯆꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯤꯕꯁꯨ ꯍꯥꯏꯔꯤꯕ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯄꯤꯔꯤꯕ ꯅꯝꯕꯔꯗꯨꯁꯨ ꯇꯣꯜ ꯐ꯭ꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯕ ꯐꯣꯟ ꯑꯗꯨꯅꯁꯨ ꯆꯤꯟꯖꯥꯛ ꯑꯗꯨꯃꯛ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯒꯗꯧꯔꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃꯗꯤ ꯐꯪꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛꯇ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯄꯤꯔꯝꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯁꯤꯟꯗꯨꯅ ꯆꯤꯟꯖꯥꯛ ꯈꯔ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯥꯏꯔꯨꯔꯤ ꯃꯗꯨꯗ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯁꯤꯗꯤ 1,000ꯒꯤ ꯃꯊꯛ ꯅꯠꯇ꯭ꯔꯕꯗꯤ ꯗꯦꯂꯤꯚꯔ ꯇꯧꯖꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ 1,000 ꯁꯨꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯥꯃꯤꯅꯤꯁꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯨꯅ ꯑꯗꯨꯗꯤ 1,000 ꯁꯨꯅꯅꯕ ꯃꯇꯟ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯄꯤꯕꯤꯔꯣ ꯍꯥꯏꯔꯨꯔꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ 1,155 ꯇꯥꯔꯦ ꯗꯦꯂꯤꯚꯔ ꯇꯧꯕꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯔ ꯃꯤꯅꯤꯠ ꯈꯔꯗꯤ ꯉꯥꯏꯕꯤꯕ ꯇꯥꯔꯦ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯊꯥꯖꯔꯛꯂꯒꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯥꯃꯤꯅꯤꯅ ꯏꯄꯥ ꯄꯥꯛꯇꯅ ꯌꯥꯔꯒꯗꯤ ꯗꯦꯂꯤꯚꯔꯤ ꯒꯔꯜ ꯑꯣꯏꯅ ꯊꯥꯕꯤꯔꯛꯎ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯗꯦꯂꯤꯚꯔꯤ ꯒꯔꯜꯗꯤ ꯊꯕꯛ ꯇꯧꯗꯦ 1,000 ꯈꯛꯀꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯗꯦꯂꯤꯚꯔꯤ ꯒꯔꯜꯒ ꯊꯥꯕꯤꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯂꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯀꯥꯃꯤꯅꯤꯅ ꯌꯥꯔꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯣꯏꯒꯦꯔꯥ ꯒꯔꯜ ꯑꯣꯏꯒꯦꯔꯥ ꯈꯔ ꯊꯨꯅꯗ ꯗꯦꯂꯤꯚꯔꯤ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯁꯦꯡꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯆꯤꯟꯖꯥꯛ ꯊꯤꯟꯕ ꯃꯤ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯦꯞ ꯑꯣꯏꯒꯗꯧꯔꯤ ꯃꯥꯒꯤ ꯎꯄꯥꯏ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯈꯟꯗꯨꯅ ꯀꯥꯃꯤꯅꯤ ꯉꯥꯏꯍꯥꯛ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ ꯑꯁꯨꯝꯅ ꯀꯥꯃꯤꯅꯤ ꯑꯁꯥ ꯑꯃꯪꯂꯅꯤꯅ ꯐꯣꯟ ꯑꯗꯨ ꯍꯔꯥꯎ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯗꯨ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯒꯦꯝ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯧ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯨꯗꯨꯅ ꯐꯪꯂꯛꯈꯤꯕ ꯌꯣꯠꯇꯨꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯅꯕꯒꯤꯗꯃꯛ ꯒꯦꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯃꯐꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯀꯥꯃꯤꯅꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ
ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯎꯅꯕꯁꯨ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯕꯤꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯖꯅ ꯊꯣꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯌꯣꯠꯇꯨꯝ ꯑꯗꯨ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯔꯒ ꯊꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯣꯟꯅꯅ ꯇꯞꯅ ꯍꯥꯡꯇꯣꯛꯂꯤ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯄꯥꯟꯗ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯕ ꯎꯔꯤ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕ ꯑꯃꯁꯨꯡ ꯄꯥꯈꯠꯄꯅ ꯌꯣꯝꯂꯕ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯕ ꯀꯥꯃꯤꯅꯤꯅ ꯌꯣꯠꯇꯨꯝ ꯑꯗꯨꯕꯨ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯟꯖꯥꯛ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯊꯥꯊꯔꯒ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯎꯞꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯇꯨꯁꯜꯂꯛꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯥꯃꯤꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤ ꯑꯃ ꯑꯁꯤꯕꯒꯨꯝꯅ ꯇꯥꯁꯜꯂꯛꯄꯗꯨ ꯎꯕꯗꯒꯤ ꯄꯥꯈꯠꯃꯟꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯨꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯝꯂꯤꯕ ꯌꯣꯠꯇꯨꯝ ꯑꯗꯨꯕꯨꯅ ꯈꯪꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐ꯭ꯂꯣꯔꯗ ꯊꯥꯗꯔꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄꯒꯤ ꯆꯥꯟꯁ ꯑꯃ ꯎꯄꯥꯏ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯆꯤꯟꯖꯥꯛ ꯗꯦꯂꯤꯚꯔꯤ ꯇꯧꯔꯨꯅꯕ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯒ ꯃꯃꯥꯏ ꯎꯞꯆꯤꯟꯗꯨꯅ ꯂꯩꯕꯥꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕꯇ ꯅꯠꯇꯅ ꯃꯕꯨꯛꯇꯒꯤ ꯏ ꯈꯔꯁꯨ ꯊꯣꯛꯂꯛꯄ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯅ ꯀꯩ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯌꯣꯠꯇꯨꯝ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯃꯤ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯌꯦꯡꯂꯨꯔꯤ ꯃꯗꯨꯗꯁꯨ ꯀꯔꯤꯁꯨ ꯂꯦꯡꯂꯛꯇꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯥꯃꯤꯅꯤꯅ ꯎꯞꯄꯝꯕꯗꯒꯤ ꯂꯣꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯎꯔꯤꯕꯁꯤ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯗꯦꯂꯤꯚꯔꯤ ꯒꯔꯜ ꯑꯃ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯈꯠꯂꯒ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯣꯀꯦꯜ ꯑꯗꯨꯋꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯣꯡꯁꯤꯜꯂꯛꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯇꯧꯔꯤꯉꯩꯗ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯋꯥꯆꯃꯦꯟꯅ ꯃꯈꯣꯏꯕꯨ ꯆꯪꯍꯟꯈꯤꯗꯦ ꯊꯤꯅ ꯇꯩꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯋꯥꯏꯒꯤ ꯂꯣꯀꯦꯜ ꯃꯤꯑꯣꯏ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨ ꯚꯦꯀꯦꯠ ꯇꯧꯈ꯭ꯔꯦ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯊꯤꯅ ꯇꯧꯈꯤꯕ ꯊꯤꯅ ꯆꯩꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯌꯦꯡꯊꯣꯛꯂꯨꯕ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯈꯔ ꯀꯩꯒꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯃꯍꯥꯛꯅꯗꯤ ꯆꯪꯂꯣꯏꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯀꯔꯤ ꯂꯩꯕꯒꯦ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯔꯤꯅꯣ ꯊꯤꯗꯣꯛꯂꯨꯁꯤ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯕꯁꯨ ꯋꯥꯁꯔꯨꯝꯗ ꯑꯣꯏꯔꯕꯁꯨ ꯁꯤꯖꯤꯟꯅꯊꯣꯔꯛꯁꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯀꯥꯃꯤꯅꯤꯅ ꯋꯥꯟꯊꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯇꯕꯗꯒꯤ ꯀꯥꯃꯤꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯠꯂꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯂꯤꯠꯅꯕꯒꯤꯗꯃꯛ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯀꯨꯗꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯧꯊꯣꯛꯄ ꯍꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯣꯔ ꯈꯪꯍꯣꯟ ꯍꯣꯟꯊꯣꯛꯂꯒ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯀꯥꯃꯤꯅꯤꯅ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯛꯂꯤ ꯃꯗꯨꯗ ꯀꯥꯃꯤꯅꯤꯁꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯀꯤꯕꯣꯏ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯥꯗꯒꯤ ꯃꯊꯛ ꯇꯝꯅ ꯁ꯭ꯇꯦꯌꯔ ꯀꯥꯈꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯃꯗꯨꯗ ꯀꯥꯃꯤꯅꯤ ꯀꯤꯃꯟꯕꯗꯒꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯈꯤꯕ ꯌꯣꯠꯇꯨꯝ ꯑꯗꯨ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯗꯦꯂꯤꯚꯔꯤ ꯒꯔꯜ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯈꯥꯔꯣꯝꯗꯒꯤ ꯀꯅꯥ ꯂꯩꯕꯒꯦ ꯌꯥꯝꯅ ꯏꯆꯤꯛ ꯆꯤꯛꯏꯗ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯥꯃꯤꯅꯤꯅ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯁꯤꯜꯂꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯕ ꯌꯥꯗꯕꯗꯒꯤ ꯄꯟꯗꯨꯅ ꯂꯩꯕꯗꯒꯤ ꯀꯥꯃꯤꯅꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯟꯅꯗꯨꯅ ꯌꯣꯠꯇꯨꯝ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯒ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯄ ꯆꯦꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯊꯪ ꯁ꯭ꯇꯦꯌꯔ ꯀꯥꯈꯠꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯈꯔ ꯀꯤꯒꯟꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅꯗꯤ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯣꯂꯦꯁ ꯇꯧꯔꯒ ꯍꯨꯟꯗꯣꯛꯄꯤꯕ ꯃꯥꯜꯂꯤ ꯌꯦꯡꯉꯨꯅꯦ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯒꯁꯤ ꯂꯧꯊꯣꯛꯂꯤꯕꯁꯦ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯆꯨꯝꯕ ꯊꯕꯛꯇ ꯌꯥꯎꯔꯣꯏꯁꯤ ꯑꯩꯈꯣꯏ ꯆꯠꯂꯔꯣꯏꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯄꯪꯀꯤꯗ ꯀꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯔꯦꯞ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯣꯂꯦꯁ ꯇꯧꯔꯒ ꯍꯥꯠꯇꯣꯛꯂꯝꯃꯤꯕꯁꯦ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯒꯤ ꯕꯤꯜꯗꯤꯡꯗꯅꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯐꯥꯎꯒꯗꯧꯔꯕꯅꯤꯅꯦ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯕꯅꯤ ꯉꯥꯏꯈꯣ ꯑꯩ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀꯥꯃꯤꯅꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯗꯦꯛꯁ ꯃꯈꯥꯗꯨꯗ ꯂꯣꯠꯂꯒ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯀꯥꯃꯤꯅꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ ꯃꯐꯝ ꯆꯥꯅ ꯂꯣꯠꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯪꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯖꯠꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯏ ꯂꯣꯠꯐꯝ ꯆꯥꯏ ꯁꯦꯞ ꯑꯣꯏꯅ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯇꯣꯏꯂꯦꯠꯇ ꯂꯥꯛꯇꯨꯅ ꯂꯣꯠꯂꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯇꯤꯝ ꯊꯨꯡꯂꯔꯤ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯁꯨ ꯍꯧꯔꯛꯂꯤ ꯃꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯕꯥꯠꯔꯨꯝꯗ ꯇꯣꯏꯂꯦꯠꯀꯤ ꯀꯨꯝꯃꯨ ꯃꯅꯨꯡꯗ ꯀꯥꯃꯤꯅꯤꯒꯤ ꯈꯣꯡꯎꯞ ꯅꯥꯝꯃ ꯐꯪꯕ ꯉꯝꯂꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯥꯃꯤꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯇꯤ ꯇꯧꯔꯝꯕꯒꯤ ꯕꯤꯌꯔ ꯕꯣꯇꯜ ꯈꯔ ꯌꯨꯒꯤ ꯕꯣꯇꯜ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯂꯤ
पुलिसना खल्लिबसे मिहात्पदुना मफम असिदा यु थक्चिलगा मि नुपि मचासिबु हातोप ओइरंगनि हाइना खल्लिबनि अदुगा पुलिसना टॉयलेट मनुंग चंगलकु मतमदना कामिनीना टॉयलेट मथंगता पालिबा वेंटिलेटर अदुगी अहोब अदुरा चंगसिनदुना यामना वाना लोटना खंगौरिबनि हाइबगा तौबगा मखादना मीडियम मैमना हारिबा पावदुगी कवरेज लौननबा क्यूदा लेप्तुना ngairi aduga misi adugi tijinbagi saruk ama oina forensic team department langlaga nupi adugi hakchang adu yengchimba matamdadi nupi adudi siba oiramdre wantaduna tawo oiramle maram aduna kudakta nupi adubu ambulance tawduna hospital yawna pukatkri aduga makoida nupi mau sina hutolamne haiduna paw pirkiba local nupa macha ani dubuna police da phagatuna pubikre aduga police constable anibuna building adubu yengchinaba sangnabagi damak thanamle तसेंबगीदी कामिनीना मफम मसिदगी तोंगनब उपाय अमत उरक्तबदगी माकी वखलदा निमित तारगा कनासु उद्रब मतमदा मफम मसिदगी नानथोक्तुना चटके खंजबनी अदुबु गार्ड तारिबा पुलिस कांस्टेबल अनी दु लेबनी ना माग थोकपा यारमदे अदुगी सुमदक्ता ngasai makai पुलिस कांस्टेबल सिंग अदु लेबना मरम ओइरगा माग कनासु उदनबा बाथरूम मत्का पालिबा वेंटिलेटर अहोबा अदुगी मनुंगा चंगचिनदुना यामना वाना खांगलिबनी मफम अदुदा लेबदु वामलकपदगी माग मखादा यामना तपना नासोन पिना कुमथरगली अदुगा तंजासिदा कांस्टेबल अमदा फोन तोरक्तुना मखोय मफम अदुबु संग्रबसु यारे स्टेशन तन लागलो हाइदना ऑर्डर पिरकपदगी मफम अदु थादोक्तुना बाइक तोंगलका चन्नबा सेमसाई असुमना मखोयनिना बिल्डिंग अदुगी मखा कुमथखिबदु तसेंगना चखब्रा चत्रिब्रा हाइबदु खंगनिंबगी कामिनीसु मखोय अनि दुबु चखब्रा खंगनिंबगी मिंगसेलना फंगलांग ओइरिबा बिल्डिंग अदुदगी लोना येंगलुरी कांस्टेबल अनी अदुना बाइक तोंगदुना चटके तौबदा मनिंगा तोंलिबा कांस्टेबल अदुना ममा हेक लेखलुबदा तंजा चाना कामिनीना फंगलांगना येंगलपदु काबुक साबु हाइपेट उरुरे मरम अदुना बिल्डिंग अदुदा मी लेबा मानमदगी कांस्टेबल अदु अमुहना काखलक्तुना बिल्डिंग अदुगी मनुंगदा मी लेरिब्रा नत्रगना मागी भावना साजंदुना पंगुद उरिब्रा खंगनिंगदुना अमु येंगबु लागली नुपा अदु अमुहना काखलक्पदुदगी कामिनीसु उपाय लेतेदुना माकी हानगी लोटफम बाथरूमगी मथक्ता हांगिबा वेंटिलेटर अदु तमना चेंसिलक्तुना यामना वाना काखलाउरे कांस्टेबल अदुना माकी बिल्डिंग अदु यरपुम तंजा चाना माकसु बाथरूमगी मथक्ता यावरिबा वेंटिलेटर अदुगी मनुंगा चंगसिनदुना लोलहौबनी अदुगा हंदा मुक्ति कांस्टेबल अदु युमदुगी मनुंगा चंगसिललगा बाथरूमदा चंगललबा मतुंग वेंटिलेटर अदुगी मनुंगदा मी लेरिब्रा हाइबा खंगतोनबगी दमक खुनिंग कांगतुना मोबाइल फोन की फ्लैशलाइट अदु कापतुना कन्ना थिरी माका लागमिनरिबा कांस्टेबल अदुनदी कनासु लेट्रबनी स्टेशनदगिसु लागलो हाइना ऑर्डर पिरलबनी चलसी येंगलुदु कन्ना हाइबनी अदुबु नुपा अदुदी माना उकिबदु तसेंगना असेंगबरा नत्रगना ममिता पंगुदा भावना सजनना उरिब्रा खंगनिंगमनबदगी अमुना काखलक्तुना थिरिबनी मतौदुदा हंता मुक्ति कामिनी लोटपे यारोय खंदुना यामना पाकचना पिक्रब जगादुदा कोनचिनदुना ताचिनदुना कांस्टेबल अदुना उकिदना यामना कन्ना लोचरी ngahak yenglabsu kanasu leibu udabaduda maka langminaba कांस्टेबल अदुना यारेने चलसि लाओने कनासु लेत्रे मत मंगलनु हाइजलकपदुदा नुपा अदुसु कनासु लेत्रबोय खंदुना कामिनीबु थिबा खंदुना अदुमक महमो अदु थादोक्तुना चटक्रे तबतबो मांगना हंदक थोकेबा मतमददी बिल्डिंग अदुगी मेन गेट अदु सोलोनसिललका मपानदगी पुना थाजनलगा चटक्रे हाइबदी कामिनी हौजिक मपान थोक्तुना चटके खलबसु मनुंगदगी मपान थोलप यारोइदौरी असुमना ngake matung कांस्टेबल ani du tasenga चटक्रे खंगला matung कामिनी यामना पाकना गेट अदु तमना थोलगले अदुबो हंतक मांगना थोलकप मतमददी थोंग अदुदी मपानदगी लोनसन लमलबनिना मनुंगदगी मांगना हांगे तबुदु उपाय लेमदे हांगबा ngamlamde नोहेक ngalmadagi karimta chadan numit chupa ma lelalaba numit tasalaba sifawbada mak aram khorangwa amata pokte maki asuk mong chadaba phibam asibu kanan tawba oiramgadoriba maka saunakiba Jennifer na oigedoribra natragana maki nungsibabu maman khangde haiduna Sukumar tawba oigedoribra movie asigi wari sidoi phaw tara khangminasi असुमना मपानदगी पुना पांचलंबदगी थोकप याददुना मथायमना सारेंगे तंजासिदा इखं खंगदना कामिनी फोन अंदु रिंग लाकी अदुगा लागिबु फोन असिना सुकुमार तौरपनी सुकुमार की फोन अंदु सत पागतबगा नखोय कदाइदा लेबगे ngaraungdang akoi kari kari tawkhibage building aduda kari kari thokibage tasenga mukta hayu haina mathang mutang hangjalori adubu sukumar jo aina hangadabu singbu nangna engonda loina hangjalalebu karigino nangna khangdaba wani akoi mathayamna sarin da satari hairagli aduga hairibasi makha taba nangdringaida police amana mahaki phone adu pirau haino laukre police constable aduna phone pairakpaduda kaminina mamanama sing aduna kai tononbage haina hanglubaduda police constable aduna yamna sauna mado ingona hangano nangi namanama singse asuke matik oktabo ngaktani hairak kulunana makoina togiba sing adu ekoi uholali tasena mokidi
Kamini amasong mahaki marupsingna mafam aduda party tawramlaba matong makoi yu ngonbadagi matong maram amata khangdana gari macha thongdana lambida koitau thauringaida police patrolling tawbasingna thengnabari adubo makoi maridi yu ngonbana maram oiraga police constable singaduda haini hare khangdana kali kainu punghaida haijilubadagi duty tariba police singaduna yamna samambadagi makoi maribu lokapta namchidna thambo oiramki tasengbagisu makoi mamangda yu thaktono ge arakhan party tawkrabani adubu hariba numit asikumna karisu ngawba gyanman tadaba tawkidri makoina asum kanbida makoina party tawnabagi damak order tawriba jinja adu charubadi oiramgadra haina chingnaribani aduga amuromdana Kamini mamasu machanupida kayarakhana phone tawrubada paraktabada natana machanupina amuhana call back taruktabaduda pakatuna police station da chatuna numidangduda machanupi mangkhibagi complaint tawba lagli aduga tanja asitana Kamini na mamanabasing police ki lokapta laikrabani na mahaku mafum asita mateng pang kanasu laglaroi mafum asita nangthokada bahairabadi mang masana natrabadi yaroi khanglaktuna mahangna pairamba yotum maduna thong adugi paliba mingshina dubu thugaiduna hendala dubu yamna wana lamlaga hangtokna mohonari hek lamada phangdabani na nampuda phangna honabada makor adusu pingen akaibasing yatpadagi e thoklabani adumapu mafum asita nangthokdaba yade khanduna narabasu I tholabasu yamna wana honaraga thongadubudi hangtokpa ngamle asumna amama marak aduda ahing aduda yamna kizena pakatna masado makonna thumdunba thungboy thungdaboy gate adubu tapna hangtoraga yamna kanna chenthorali mahangna ahanbada chilaglibasi dustbin leriba amon akai hontoliba jaga adudani mafum aduda yamna yangna chenchilaktuna amon akai marak aduda mahangna sinaba yagadaba masabu khumdunba yagadaba phiron lebra haiduna amon akai sing adubu makuna khogaiduna thiruri adubu laibak thibadi tanjasida lamang tumangna leba mapu leidaba hui mayam ama lerambadagi Kaminibu amuhana hui singnu tanrapadagi hui sing adudi kanjanaba mahangna mafum asidagi nanthokjarabadi haina khanjaduna thadorok leba building aduda amuk lotnaba chenchilakpa tari asumna building adudagi chenchilakla matong mahaki hani lotpam barum aduda thonglon chinduna khangni aduga mapanda hui aduna maku tholakpa ngairi aduga amoromdana mahaki mamana police station da machanupi Kamini mangkre haiduna report tawbu lakpa matamdadi station adudana maki machanupi mamanabasing lokapta loina lerembadu ubada machanupi Kamini da kari tholangadagi khanbada amukena matha sawa haibadu oiri hauji Kamini upai karisu leitaba haibadu oiri numit taraga maki awabasi kokadra khalubani adubo awawa kokadure khanjaruba miko aduda hui sing aduna amuhana tanarakpadagi building aduda barum manungda mathanda tholon sitanduna leiri mamangdana masakhangda myoishina maku mapimuran lautholaga building adugi manunga thambiramani masidagida thoklabadi haina khanjaramani adubu masidagida thoklabadi haina khanjarama mafam asina awabasingdagi maku amu kanbiba haibadu oiradi haibadi huising adudagi lona binamak mahak barumda tholon sinduna khanglibani adubu Kamini maithire khanganba mitanate akiyo puno loina thadolaga mahangna ngamnaba thengnarage khalakpa tanja asida bathroom manungda leiba toilet paper roll adu lakotuna masapumba yesinduna toilet paper aduna maki anawa phizol oiragli maduna maki pangalni maki ikai khundaba kanbiga doribani toilet paper aduna mapi oiraga mahangna pairamba yotum maduna khulai oiduna hui adubu tantoktuna mathauna phana awabadu mayaknuduna tholakpa matamdadi ekhang khangoduna nong kana chutharagli mahangna mapi oina sinariba toilet paper adudi ising khara chotpada loinamak kenkigadaba tatkigada oibanina nongla aduda chatlubadi yaroidobunina mahak upaitaba haibadu oiri adumapu delivery boy adugi case da lalama police sing aduna do not cross haiduna thelaga crime scene adubu khajalamba plastic adubu khungatuna masapumma yesanjaraga toilet paper adugi mauchinduna nong marak aduda chotlabasu chona tholagli aduga mana gate yakhlakpu matamda gate amapanda makokumba misa ama saten toptuna nong maraktuda leptuna maku munna yengduna leri maduda Kamini prabrol changkhinduna maku mateng mota pangbiu magi mapimron amata yaudre hairubududa misak aduna wakari sungangdana phi yawa khawma pisalani harau khawdu lakhotuna yenglu matamdadi khawdugi manungna yaromliba phi singadudi maki mapimron ngakta oiduna leramle haibadi mahaki oiramliba phibam asida misagasi sungloi shodina chenari haibani aduga Kamini su mi adubu kanano haina tanabagi mahutta mapi singandu hana sesenabo honaringaida misak adudi mafum adu thadokuna chatkri adumapu police siren khongma gari makon tabadagi misak adusu mahana lariba building adu tamna police tagi nanthoknaba chenchilagli maruda
Kamini misa adu paraga hai nang kanano police ki makon targa amuana chanchaliba karigino nang kanano haiduna chinglu matamdadi mangonda chanaba thinba lakiba delivery girl adu oiduna liramki madubuda makti ngakpuna thengre aduga maki oiramliba phibamasi oihanbada nupi ase cheni haina khanbadagi nupi adugi gala paiduna karigidamak tawribano haina hairubada nupi aduga Kamini ga yamna kanna mungnaragli maduda delivery girl nupi masa aduna Kamini wo khangin inthorapodagi longna phalanga thengjinduna tusali Mabani yamna kanna mungnaruba khanarubaduna maram oiraga waduna ngayak phamnaba tanjadada delivery girl aduna Kamini da munna yenglaga aibu ningsinglibra haibaga loinana maki hawkiba punchigi wari mate moliragli ngasidagi chahi ani gi mamangda nupi masa asi maki khungangdagi prekha thanaba saratamna lakibani aduga maagna sara yorokum matamdadi nupi ma wantaduna gayen thinginduna taduna lerembadagi maagna nupi du kannam honabada manang nakpada leremba auto amma phaduna nupi du hospital da pukannam honaki muruda auto du se sat hau yadabadagi manakatalama nupa amada start hau yadre amukta inbiyo hairubada nupa aduna inbagi mawda maning hanna chinglaki asumna accident da soklabi nupi du kannam honabada matam changmum kai honarubasu ngaki matungda nupi adudi tasena sokpo oiramdre makoina prank tawna video nambagi tawsindaba oiduna leramki aduga maruda prank tawkibadu atai kana so oiramdre Kamini oiduna leramki tasengbagidi maana pekha thaba laglibasi UPSC gi mains exam thaba lakpani maki pekha adubu chatpagi mahuta lambida accident da marabak thiduna soktuna leba nupi du kanbana phai khanduna nupi du kannaba honajaruki adubu makogi prank tawudu oiramduna magi chahi maki parikha tu thaba nangokide maki waridu tarubada Kamini di noktum nokselaga adubu kaidorage prank tawudu kayam kairage parikha di mathang chaida amuna tharasu yabudu haijalagli adubu Kamini di UPSC haba exam ase karam tawno madu thana honabada candidate amana kayam wana honabaga habadu karisu khangbusu nate masi matong nupi duna UPSC exam amhona thana yamna kanna laik paduna coaching chatana honaki aduga paisa tanabagi lambi oina delivery girl oina su thabak tawduna lakibani asumna maanga delivery girl oiduna city da thabak macha macha tawduna leklaba matong Kamini maramda thijinba horaki Kamini gi karisu leitaba TV show duna magi career pumba honadaba pumnamak manghanbagidamak Kamini bu yamna warakhi aduga tanda chabada maku parat tampiki khanduna magi matong coin inaduna laki aduga tanda chaduna makoina building adu thadokpagi party tawbagi online food order tawudu mangan deliver tawbal lakibani madugi tanja lauduna makoi chana thangnabadуда mahangna hena ngauna pochi hapchanbadagi yuga panana chasan takjeluba tawudagi makoi loin ngauduna wanthaduna leringe tanja adu lauduna ahanbada wantaduna leba jenigi fingerprint adu lauraga maki phone adu unlock tawra matung mapada makatano pc yungauduna taduna lere lawbu law haiduna kauraga matano pibu hana puhanki masigi matung maki mamana masing adusu yu kanna ngaukulakpadagi mathong maram khangdana gari bike tongduna tatkibani aduga amoromdana Kamini di building manungda wantaduna taduna layaukibani madugi tanja adu lauraga Kamini na siliba mapimaran loinamak loktopada natana office manung leremba che kudimaksu mahangna loina khomjinduna putokibani masigi maramdi manang gyan tarakku matamda che singaduna magi phiuna sinaba yadanabani adubu mahana Kamini bu building asi manungda matonu huntoktuna thanamba nate building adugi manungda Kamini bu karida soikidagi asoyangam thoktanaba natragana magi izat mangba yaba thabak tawraktanaba maku kupsen senaduna leikibani aduga Kamini na food delivery da phone tawduna magi chana thangna muthilo haiba matamaduda mahaksu tahokibana lona tholaga delivery boy adu lakpa ngairaga gate tagi mangna pochai sing adu lahora matong mangna delivery girl saduna maduda changchilakpani aduga karisu soktaba karisu tawdo mahako masada e tesenduna sibam mana mamanga tasinakibani wari pumba loina lithopa loira matong nupi duna mahangna tawjagi basing adu aran mangaktani haiba khangi maku ngakpiyu haiduna mapi taba makai kapli aduga Kamini na nupi adugi matodu ubada nusina konchinbiri tasengbagidi mahangna mamanga tawramliba prank tawbagi thabak sing adu mioi kharana nungaijaba tarabasu kanagumba kharadadi yamna awa piri haibasi mak tasena khangma ngamle haibadi inkalakpagi honabi ningapada pangtawda tawba mingonda prank tawba mina kari khalangbadagi haibadi khandadana tawkiba thabak sing adugi asoibasu leiri haiba mahang ngasidi tasena khangzare masigi mathangi sindana Kamini mathwai yamna wana mahangna phataba thabak kya tawre madugidamak kari tawraga price tawgadage karamna awabasi kokadage haiduna guru yamna phawba amagi manakta laktuna kaptuna wari tamlare Kamini gi adugumba matawdu ubada guru duna nungai traduna magi awabadu kongnaba
ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯇ ꯅꯠꯇꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯕꯇ ꯅꯠꯇꯅ ꯃꯈꯨꯠ ꯁꯥꯡꯒꯦ ꯇꯧꯔꯛꯄꯗ ꯀꯥꯃꯤꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯒꯤꯗꯤ ꯀꯥꯃꯤꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯂꯤꯕꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯙꯔꯃꯒꯤ ꯃꯤꯡꯗ ꯑꯔꯥꯟꯕ ꯇꯧꯕ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯒꯨꯔꯨ ꯑꯗꯨꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯍꯣꯛꯇꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯥꯏꯚ ꯐꯨꯇꯦꯖ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕꯒꯤ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯐꯠꯇꯦ ꯈꯪꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯁꯃꯥꯖ ꯁꯦꯕꯥ ꯇꯧꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯆꯠꯊꯔꯛꯄꯒ ꯂꯣꯏꯅꯅ ꯀꯥꯃꯤꯅꯤ ꯍꯥꯟꯅꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯀꯥꯃꯤꯅꯤꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕꯤ ꯏꯪ ꯇꯞꯄꯤ ꯑꯅꯧꯕ ꯀꯥꯃꯤꯅꯤ ꯑꯃ ꯑꯣꯟꯈꯤꯕ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯂꯤꯖꯕ ꯃꯇꯝꯗ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯈꯤꯕ ꯁꯣꯛꯈꯤ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯏꯀꯣꯛ ꯅꯣꯟꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯃꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯍꯌꯨꯝ ꯁꯤꯗꯕ꯫